ꯑꯩꯒꯤ ꯋꯥꯔꯤ ꯃꯆꯥꯒꯤ ꯃꯃꯤꯡ ꯊꯦꯠꯈꯤꯗ꯭ꯔꯕ ꯁꯝꯕꯨꯜꯒꯤ ꯂꯩꯔꯥꯡ꯫ ꯉꯁꯤꯁꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯅꯤ꯫ ꯔꯥꯙꯦ ꯁꯅꯥꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯅꯅꯕ ꯃꯄꯣꯠ ꯃꯆꯩꯗꯤ ꯂꯥꯡꯕ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯍꯥꯟ ꯃꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ, ꯍꯩꯅꯤꯡꯕ ꯀꯌꯥ ꯄꯣꯛꯇꯦ, ꯃꯆꯤꯗ ꯂꯦꯞꯄꯒꯨꯝ ꯇꯧꯔꯤ꯫ ꯍꯧꯈꯤꯕ ꯆꯍꯤ ꯀꯌꯥꯗꯗꯤ ꯊꯥ ꯑꯃ ꯋꯥꯠꯂꯤꯉꯩꯗꯒꯤꯅꯤ ꯃꯥꯅ ꯆꯥꯛꯀꯧꯕ ꯆꯠꯅꯕ ꯂꯥꯡꯖꯕꯁꯦ꯫ ꯊꯣꯏꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯆꯠꯅꯔꯛꯂꯤꯕ ꯑꯆꯥ ꯑꯊꯛ ꯄꯨꯕꯒꯤ ꯑꯃꯗꯤ ꯗꯛꯁꯤꯅꯥꯒꯤ ꯍꯤꯗꯥꯟꯅꯕ ꯌꯥꯎꯔꯨꯗ꯭ꯔꯒꯁꯨ ꯃꯥꯒꯤ ꯊꯥꯞꯂꯕ ꯈꯨꯡꯒꯪꯒꯤ ꯃꯄꯥꯟ ꯂꯝꯗꯝꯗ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯁꯥꯒꯩ ꯅꯥꯇꯩꯒꯤ ꯃꯅꯦ ꯃꯇꯣꯟꯁꯤꯡꯗ ꯍꯔꯥꯎ ꯇꯌꯥꯝꯅ ꯄꯨꯜꯂꯨꯕꯗꯨꯅ ꯃꯥꯅ ꯍꯦꯟꯅ ꯄꯥꯝꯖꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯄꯨꯡ 10 ꯍꯦꯜꯂ ꯐꯥꯎꯕ ꯆꯥꯛꯀꯧꯕ ꯆꯠꯅꯕꯒꯤ ꯁꯦꯝ ꯁꯥꯕ ꯎꯗꯦ꯫ ꯍꯩꯅꯤꯡꯗꯅ ꯐꯝꯂꯤꯉꯩꯗ ꯃꯥꯒꯤ ꯃꯅꯦꯝꯕꯣꯛꯅ ꯍꯥꯏꯔꯛꯏ, "ꯀꯩꯗꯧꯔꯦ? ꯅꯪꯗꯤ ꯆꯥꯛꯀꯧꯕ ꯆꯠꯀꯅꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯎꯪꯗꯨꯅ ꯂꯩꯔꯕꯗꯤ ꯂꯣꯏꯁꯜꯂꯣꯗꯅ." ꯈꯪꯍꯧꯗꯅ ꯔꯥꯙꯦ ꯁꯅꯥꯅ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯍꯧꯔꯛꯏ꯫ ꯃꯇꯝ ꯑꯃꯗꯗꯤ ꯃꯥꯅ ꯆꯥꯛꯀꯧꯕ ꯆꯠꯂꯝꯗꯥꯏ ꯀꯦꯕ ꯉꯥꯏꯕꯗ ꯋꯥꯖꯔꯕ ꯃꯄꯨꯔꯣꯏꯕ ꯃꯣꯙꯨꯕꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ "ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯅꯪꯕꯨ? ꯐꯅꯗꯤ ꯀꯨꯏꯔꯦꯍꯦ ꯅꯪꯅ ꯀꯦꯔꯤꯁꯦ꯫ ꯀꯔꯤꯅꯣ ꯃꯣꯏ ꯄꯥꯕꯨꯡ ꯏꯅꯤꯡ ꯇꯦꯛꯈꯩ ꯀꯦꯔꯒ ꯏꯄꯥꯝꯗ ꯆꯥꯛꯀꯧꯕ ꯆꯠꯀꯦ ꯍꯥꯏꯗꯨꯅꯕꯨ ꯉꯥꯏꯔꯛꯄꯅꯤ ꯉꯁꯤꯁꯦ." "ꯀꯦꯈꯤꯅꯤ" ꯍꯥꯏꯅ ꯈꯨꯝꯕꯗ ꯃꯣꯙꯨꯅ, "ꯀꯦꯔꯣ ꯀꯦꯔꯣ, ꯁꯅꯥ ꯂꯨꯄꯥꯒꯗꯣ ꯀꯦꯖꯤ ꯀꯌꯥꯒꯤꯅꯣ ꯁꯤꯕ ꯌꯥꯕ ꯁꯤꯖꯤꯜꯂꯣ꯫ ꯅꯪꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯂꯩ ꯅꯥꯆꯣꯝꯗꯨꯗꯤ ꯊꯧꯔꯥꯡ ꯇꯧꯖꯔꯕ꯭ꯔꯥ? ꯌꯥꯝꯅꯁꯨ ꯄꯛꯆꯕꯅꯤ, ꯁꯅꯥ ꯏꯕꯦꯝꯃꯒꯤ ꯁꯝꯕꯨꯜꯗ ꯊꯦꯠꯄꯗꯣ ꯀꯥꯎꯅꯤꯀꯣ" ꯍꯥꯏꯅ ꯂꯛꯅꯈꯤꯕꯗꯣ ꯉꯁꯤꯗꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞꯁꯤꯗ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯇꯁꯦꯡꯕꯁꯨ ꯔꯥꯙꯦ ꯁꯅꯥ ꯇꯅꯧꯕꯤ ꯃꯧ ꯅꯍꯥ ꯅꯠꯇ꯭ꯔꯒꯁꯨ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯅ ꯌꯦꯡꯕꯗ ꯆꯤꯡ ꯂꯦꯝꯗꯕ ꯃꯇꯧ ꯑꯃꯗꯤ ꯌꯥꯎꯔꯤ꯫ ꯃꯥꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯇꯥꯝꯂꯕ ꯃꯄꯥꯟ ꯂꯝꯗꯝꯗ ꯆꯥꯛꯀꯧꯕ ꯆꯠꯂꯝꯗꯥꯏꯗ ꯀꯦꯔꯒ ꯊꯣꯛꯂꯛꯄꯗ ꯏꯟꯈꯠꯂꯛꯂꯤꯕꯤ ꯂꯩꯁꯥꯕꯤꯁꯤꯡ ꯐꯥꯎꯕ ꯂꯦꯞꯂꯒ ꯌꯦꯡꯅꯖꯔꯤꯕꯅꯤ꯫ ꯃꯨꯀꯥꯛ ꯂꯩ ꯃꯨꯔꯞ ꯇꯧꯕ ꯐꯤꯒꯦ ꯐꯅꯦꯛ ꯈꯣꯏ ꯂꯣꯟꯕ, ꯃꯨꯒꯥ ꯃꯆꯨꯗ ꯃꯄꯥꯜ ꯂꯩ ꯍꯠꯂꯕ ꯔꯥꯅꯤ ꯐꯤ, ꯂꯨꯇꯨꯡ ꯄꯥꯛꯂꯞ ꯇꯧꯅ ꯄꯨꯜꯂꯕ ꯁꯝꯕꯨꯜꯗ ꯃꯄꯨꯡ ꯐꯥꯅ ꯁꯛꯀꯥꯏꯗ꯭ꯔꯤꯕ ꯇꯔꯀꯨꯂꯥꯞꯅ ꯊꯣꯏꯅ ꯃꯒꯨꯟ ꯍꯥꯞꯅ ꯀꯦꯖꯔꯤꯕꯤ ꯔꯥꯙꯦ ꯁꯅꯥꯅꯤ꯫ ꯑꯗꯨꯕꯨ ꯃꯣꯙꯨꯅ ꯌꯥꯝꯅ ꯈꯣꯏꯗꯥꯅ ꯌꯦꯡꯖꯔꯤꯕꯅ ꯃꯥꯒꯤ ꯅꯥꯄꯗ ꯊꯦꯠꯂꯤꯕ ꯇꯨꯂꯁꯤ ꯃꯟꯖꯨꯔꯤ ꯊꯣꯜꯂꯕ ꯇꯈꯦꯜꯂꯩ ꯅꯥꯆꯣꯝꯗꯨꯅꯤ꯫ ꯐꯅ ꯃꯤꯌꯥꯏ ꯆꯟꯁꯤꯜꯂꯛꯂꯕꯁꯨ ꯃꯀꯦ ꯁꯦꯝꯅ ꯀꯦꯔꯕ ꯃꯥꯒꯤ ꯔꯥꯙꯦ ꯁꯅꯥꯅ ꯆꯥꯛꯀꯧꯕ ꯆꯠꯄ ꯊꯤꯟꯖꯕꯗꯨꯅꯤ ꯃꯣꯙꯨꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯉꯥꯏꯖꯔꯤꯕꯁꯨ꯫ ꯈꯪꯍꯧꯗꯅ ꯔꯥꯙꯦ ꯁꯅꯥ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯏ꯫ ꯃꯇꯧꯗꯨꯗ ꯃꯅꯦꯝꯕꯣꯛꯅ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯉꯁꯤꯗꯤ ꯀꯞꯂꯒꯅꯨ. ꯅꯈꯣꯏ ꯇꯥꯆꯧꯗꯣ ꯌꯥꯝꯅ ꯁꯣꯟꯖꯤꯜꯂꯛꯂꯦ ꯍꯥꯏ꯫ ꯉꯁꯤ ꯍꯌꯦꯡ ꯇꯝꯕ ꯉꯝꯗ꯭ꯔꯦ. ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯆꯤꯟꯅꯥꯎꯄꯥ ꯆꯥꯛ ꯆꯔꯥ ꯑꯃꯇꯪ ꯆꯥꯃꯤꯟꯅꯍꯧꯅꯕ ꯆꯠꯂꯨꯔꯣ ꯍꯥꯏꯕꯅꯤ." ꯔꯥꯙꯦ ꯁꯅꯥ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯑꯩ ꯀꯔꯤꯝ ꯁꯦꯠ ꯆꯥꯗꯨꯅ ꯆꯠꯅꯤꯡꯗ꯭ꯔꯦꯗ" ꯍꯥꯏꯔꯝꯂꯒ ꯐꯃꯨꯡꯗ ꯐꯝꯊꯔꯒ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯗꯨꯅ ꯃꯄꯨꯔꯣꯏꯕꯅ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯑꯉꯧꯕ ꯕꯦꯒ ꯑꯃꯗ ꯍꯥꯞꯂꯒ ꯀꯅꯥ ꯑꯃꯠꯇꯅ ꯄꯥꯏꯕꯤ ꯊꯦꯡꯕꯤꯗꯅ ꯇꯥꯗꯨꯅ ꯂꯩꯈꯤꯕ ꯁꯛꯇꯝꯗꯣ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯀꯣꯔꯣꯅꯥꯒꯤ ꯀꯜꯂꯕ ꯂꯥꯜꯂꯛꯇꯨꯗꯅꯤ ꯃꯣꯙꯨꯕꯨ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯆꯦꯠꯅ ꯈꯨꯝꯂꯕꯁꯤꯡꯗꯨꯅ ꯄꯨꯈꯤꯕꯗꯣ꯫ ꯂꯝꯖꯥꯎ ꯁꯣꯔꯣꯛ ꯀꯨꯟꯇꯥꯛ ꯂꯥꯟꯁꯤꯔꯕ ꯃꯤꯅ ꯃꯤꯕꯨ ꯀꯤꯅꯔꯕ ꯃꯇꯝꯗꯨꯗꯅꯤ ꯔꯥꯙꯦ ꯁꯅꯥꯅ ꯍꯣꯁꯄꯤꯇꯥꯜꯒꯤ ꯄꯤꯛꯂꯕ ꯊꯣꯡꯅꯥꯎꯒꯤ ꯃꯤꯡꯁꯦꯜꯗꯨꯗꯒꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯑꯔꯣꯏꯕ ꯁꯛꯇꯝ ꯎꯖꯍꯧꯕ꯫ ꯇꯝꯊꯤꯔꯕ ꯀꯣꯚꯤꯗꯀꯤ ꯃꯩꯆꯥꯛꯅ ꯑꯣꯟꯅ ꯊꯣꯏꯅ ꯈꯥꯡꯂꯤꯕ ꯃꯄꯨꯔꯣꯏꯕꯒꯤ ꯃꯥꯏꯊꯣꯡꯗ ꯀꯥꯔꯤꯕ ꯍꯨꯃꯥꯡ ꯏꯔꯤꯛꯁꯤꯡꯕꯨ ꯃꯈꯨꯠꯇꯨꯅꯗꯤ ꯇꯩꯊꯣꯛꯆꯅꯤꯡꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ "ꯍꯦ ꯀꯣꯔꯣꯅꯥ, ꯅꯪꯒꯤ ꯑꯀꯤꯕꯒꯤ ꯁꯝꯕꯜꯅ ꯂꯥꯞꯅ ꯌꯦꯡꯖꯕ ꯅꯠꯇꯅ ꯎꯄꯥꯏꯗꯤ ꯂꯩꯈꯤꯗꯕꯅꯤ꯫ ꯀꯌꯥꯗ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗ꯭ꯔꯕ ꯃꯇꯧꯗ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯃꯄꯨꯔꯣꯏꯕꯒꯤ ꯍꯛꯆꯥꯡꯕꯨ ꯍꯥꯞꯂꯤꯕ ꯑꯉꯧꯕ ꯈꯥꯎꯗꯨꯅ ꯃꯗꯣꯝ ꯇꯨꯃꯤꯟ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯇꯥꯗꯨꯅ ꯂꯩꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯂꯨꯕꯗ ꯀꯅꯥꯅꯕꯨ ꯊꯃꯣꯏ ꯐꯥꯖꯤꯟꯕ ꯉꯝꯒꯅꯤ?" ꯂꯩꯀꯥꯏꯒꯤ ꯑꯊꯤꯡꯕ ꯀꯌꯥꯅ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯐꯝ ꯄꯤꯈꯤꯗ꯭ꯔꯕꯁꯨ ꯃꯣꯙꯨꯒꯤ ꯍꯛꯆꯥꯡꯅ ꯁꯔꯀꯥꯔꯒꯤ ꯄꯣꯠꯂꯣꯏꯐꯝꯗ ꯆꯔꯨ ꯆꯩꯅꯥꯏꯒꯤ ꯃꯩꯔꯤꯂꯛꯇ ꯃꯗꯣꯝ ꯍꯛꯆꯥꯡꯅ ꯃꯥꯂꯦꯝꯗ ꯇꯤꯟꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯂꯛꯄ ꯃꯤꯀꯨꯞꯇꯅꯤ ꯔꯥꯙꯦ ꯁꯅꯥꯅ ꯍꯦꯛ ꯍꯦꯛ ꯇꯦꯡꯊꯥ ꯅꯥꯑꯣꯏꯔꯛꯂꯤꯕꯁꯨ꯫
लोइखरे पुनमक कोविड की लाइचतसु लोइखरे मिगा की मरक्ता लेनरंबा अकीबसु अदुबु मदुगी चिथेंदी मियोइबुगी थमोइदा मुदाइदना लेहौरी राधेशनाना सोलब मबुंगी अनिंगबदु मदी थुंगहल्लमलगे खंदुना तपना तपना थोंगाललोमदा थोलई संबल मयादा सातलिबा तखेलैबु उरगा मपुंगदा सोलई मोय पाबुंग ngasidi nahak yaudravani na takhelai na somsu semdre nangna yamna paksai haina lakna jakhiba sambul ge lerang se ngasidagi amuk hanna thetlaroi haina nunghik nana thamoi bu phajinduna phamungda taduna leriba mabungbu aroibu oina unaba satki